ꯑꯕꯦ ꯃꯣꯏꯁꯦ ꯋꯥꯟꯀꯤ ꯂꯥꯛꯔꯣꯏꯗꯣꯏ ꯖꯥꯠꯂꯣ ꯍꯣꯇꯦꯜꯗ ꯀꯩꯅꯣ ꯆꯥꯁꯦ ꯍꯥꯏꯔꯝꯃꯒ ꯃꯀꯣꯛ ꯆꯥꯛꯄꯤꯗꯨꯕꯨ ꯑꯦ ꯇꯣꯛꯑꯣꯃꯦ ꯑꯁꯦꯡꯕꯅꯤ ꯁꯤꯠꯂꯔꯣꯏ ꯑꯕꯦ ꯑꯕꯦ 하요 하요. ꯑꯩ ꯌꯥꯎꯗꯦꯀꯣ ꯌꯥꯎꯗꯦꯍꯦ ꯀꯩꯅꯣ ꯌꯥꯎꯗꯦꯕꯣ ꯉꯥꯎꯔꯕ ꯊꯣꯏꯕ ꯇꯣ ꯑꯩ ꯌꯥꯎꯗꯦꯍꯦ ꯑꯦ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯕ ꯀꯣꯛ ꯆꯥꯛꯄꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯩ ꯊꯣꯏꯕ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯍꯧꯖꯤꯛ ꯁꯅꯦ ꯑꯩ ꯁꯣꯏꯕꯅꯦꯕ ꯑꯕꯤꯅ ꯍꯥꯏꯕꯒꯤ ꯁꯨꯝ ꯑꯕꯤꯅꯥ ꯍꯥꯏꯔꯒ ꯅꯪꯅ ꯃꯀꯥ ꯁꯝꯖꯤꯟꯕ ꯅꯠꯇ꯭ꯔꯣ ꯔꯕꯤꯌꯥ ꯃꯣꯏꯁꯦ ꯂꯦꯝ ꯊꯥꯔꯣꯏꯁꯦ ꯃꯤ ꯑꯗꯨ ꯎꯁꯤꯠꯇꯕ ꯁꯣꯝꯗꯅ ꯃꯨꯠꯀ ꯁꯥꯒꯠꯂꯒ ꯂꯥꯛꯈ꯭ꯔꯒ ꯃꯣꯏꯅ ꯀꯣꯛ ꯆꯥꯛꯄꯤ ꯀꯥꯏꯅ ꯇꯧꯅꯨ ꯁꯣꯏꯈ꯭ꯔꯦꯕ ꯑꯁ ꯑయ్ꯌꯣ ꯑꯁ ꯑꯌꯣ ꯅꯥꯏ ꯀꯩꯅꯣ ꯐꯨꯒꯤꯁꯨ ꯁꯨꯝ ꯐꯨ ꯌꯥꯗ꯭ꯔꯣ ꯁꯨꯝ ꯐꯨꯔꯤꯗꯨꯕꯨ ꯀꯩꯅꯣ ꯑꯩ ꯁꯝ ꯌꯥꯎꯗ꯭ꯔꯦ ꯈꯪꯕ꯭ꯔꯥꯗ ꯍꯦ ꯊꯣꯏꯕ ꯉꯁꯤ ꯅꯨꯃꯤꯠꯇ ꯅꯪꯅ ꯍꯥꯏꯁꯤꯅꯤ ꯁꯦ ꯐꯨꯁꯨ ꯐꯨꯕꯤꯔꯦ ꯂꯥꯛꯑꯣ ꯐꯨꯕ ꯋꯥꯔꯝꯃꯅꯤ ꯀꯩꯅꯣꯝ ꯆꯥꯔꯨꯁꯤ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯃꯁꯛꯁꯤꯡꯁꯤꯒ ꯌꯣꯡ ꯍꯦꯛ ꯃꯥꯟꯅꯗꯅ ꯁꯨꯅꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯆꯠꯁꯦ ꯃꯁꯛꯁꯤꯒ